माई पाकपा हाइरिबसि करिनो नहाक तसेंगना माई पाकपा मपामलबदि नहाक माई पाकट्रबा मिसिंगना तौनिंगदबा थबक अदु तौबगी हैनबी साजत नसादा लेहल्लो मसी एनोनिमस ना हाइरमे माई पाकपा अमसुंग माइथीबा हाइबा हिरमसिगी मतंगदा थिजिन खोसिनबगी थबक रिसर्च क्या तौख्रे माई पाखरबा मिसिंगी पुंसी वारी पारुरगा मदुदगी माई पाकनबगी अरोनबा मंत्रा पौता कया एखोइदा खंगहल्ले माई पाकफा ओइख्रबसिंगदु मखोई इतिहास की तांकक अमदा हिंगलंबा ओइरबसु अमसुंग मखोइना तौरंबा थबकसिंगदु ओइनिंगबा म ओइजरबसु मखोइदा करिगुम्बा गुण खरदी इमान मानना यावे माई पाकपगी लंगना लंजन खरा थमलम्मी खुनाम खरदी ताहलम्मी माई पाखरबसिंग अदुदा यावरिबा मगुनसिंगदु अखोइना मसक खंगदोकलगा मदु अखोइना लौरबदी अखोइसु मखोइगुमना माई पाकपा म ओइबा ngamgani अदुगा चप मानबा मओंगदा माई पाकपा ngamद्रबा मिसिंगी मरक्तसु मखोइ खुदिमक्ता इमान मानना लेबा मगुन खरा ले अदुगुम्बा माइथि हलिबा मगुन मओंग मतौदु थादोकलबा अखोइ माई पाकट्रबा मी अमा ओइररोय माई पाकपा हाइबसि अखोइना खंगमदबा लाइगी थौसिल नत्ते मरुइबा तंगाई फदबा नियम कया लिसांग सिटना लेपा नाइदर सिजनरकपदगी लाकपा इसम जंबा महैनी माइथीबगी मतंगदसु अदुमना अदुम सुमना थोई असोइबा खरा हंजिन हंजिन अदुम तौदुना लैरबदी मदुगी इसम जंबा महैदी माइथीबा फंगी मसिगी वाहिसिंगसि ताबददी इसम जंबा मानगनी अदुबु तसेंगनमक ओइरिबा वाफमदी असुंबा पोट अयाम्बा यामना चंबा पोट नाक्तनी अइना हाइरिबसि मदु इराय लाइबा पोटनी हाइना हाइबा नत्ते अदुबु इसम जम्मी हाइबनी तोइना मोमोन नोकपा लोइनना मिनुंगसि यामना लैबा असिंगबा मी क्यागी मफमददी बेभार फंगजबा अमसुंग अंगांगसिंगनदी नुंगसिजबा मिसक ओइबा थमोइ सेंगबा समालोससिंगना याबीबा मी ओइबा ngamba अमसुंग सासिनबा मरुपना थाजबा हाटपबु खंगंबा ओइबा फजबगी मगुनबु खंगबा थागतपा ngamba अतोपा मीगी ख्वाइदगी फबा गुण खंगबा ओइबा माकी लेजबी ngमजबी बुम्बा पिथोखिबा मदुगी खुलंगनमन फंगबगी वा खलुदबा ओइबा पुंसीदा अफबा थबक अमदी पांथोकलंबा मदु ओइबा याय अंगांग मसा फहनबा मी अमगी थवाई कलंबा इंखोल अमा सेमगतपा नत्रगा समाज असोइबा सुमथोकपा मथौ पांथोकपा अमसुंग नोकजरंबा असेंगबा मगुन फुदोक्तुना अमसुंग थमोइ पेन्ना सैसकलंबा नहाक्की थवाई हिंगलिबनिना नपुंसीसु वादना हिंगनी हाइबगी वाखलोन निंगथीना खंगबा ngamba वाफमसी ngamba ताई थबक ओइना पांथोकपा माई पाकपा हाइबसी करिनी हाइना मसक ताकनी मी अमबु माई पाक हलिबसी करी पोनो माई पाकपा हाइरगा एखोइना करी ओइना खंगी मी खरगी मफमददी माई पाकपा हाइबसी लनथुम ओइना लौई अतै क्या अमना मसिबु मीना सखंगबीबा हक्चांग फबा अफबा नुंगाइबा इमुंग ओइबा नुंगाइ याइफबु ओइबा पुकनिंग पेनबा फंगजबा अमसुंग वखल शांति ओइना लेबा फंगबना सिंगबसी ओइना लौई हाइरिबा पुंबसिना अखोइदा तसेंगना ताकलिबदी माई पाकपा हाइबसी अखोइगी वखलदा फावरकपा पोसक अमनी हाइबसिनी माई पाकपा हाइबा वाहैसिना तोंगान तोंगानबा मीदा तोंगान तोंगानबा अर्थ पी माई पाकपा हाइबा वाहैसिसु ख्वाइदगी निंगथीना मसक ताकपा वा फोंदोकपदी मसी ओइगनी हाइना अइना खल्ली सिंथानिंगाई ओइबा पांदम अमा लेपा नाइदना फंगबदुबु माई पाकपा कौई पीरिबा संगसी सेक्शन अमुक्तंग येंगसी प्रोग्रेसिव हाइबा वाहैसिना ताकलिबसी माई पाकपा हाइबसी खोंगसत अमनी मसी पंथोंभम नत्ते मसी पंथोंभम नत्ते हाइबगी अर्थनी अखोई पंथोंभमदा कैदौंगैदा यौदे अखोइना पंथोंभम यौरबा मतमदा मथंगी पंथोंग अमा यौननबा संगसिल्ली असुमना मथंग अमुक चथदुना लेपा लैते रियलाइजेशन हाइबसिना ताकलिबसी लौसिंग ज्ञान एक्सपीरियंस अदुनी आई इसादा माई पाकने हाइना खंजरिबा वाखलसी मपान थोंगी इथिल अमतना आइगी वाखलदा पोखनबा ngamde मदुगी वाखलदु इतोमतगी वाखल नुंगदा इतोमतना फावजगदबनी मसी मपान थोंगी पोसक नत्ते मदुनदी अखोइना मपान थोंगददी माई पाकपु ओइना उबा थबक अमा मनुंगददी करिसु यावदबा
ꯑꯥꯔꯊ ꯂꯩꯇꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤ꯫ ꯋꯔꯊꯤꯅꯦꯁ ꯍꯥꯏꯕꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯗꯨ ꯀꯥꯟꯅꯐꯝ ꯈꯪꯂꯣꯏꯗꯕ ꯊꯧꯑꯣꯡ ꯑꯗꯨꯅꯤ꯫ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯤ? ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯄꯟꯊꯨꯡꯒꯤ ꯃꯥꯏꯀꯩꯗꯔ? ꯃꯇꯤꯛ ꯆꯥꯕ ꯃꯒꯨꯟ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ, ꯊꯕꯛ, ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯒꯨꯟ ꯂꯦꯞꯄꯤ꯫ ꯄꯣꯠꯀꯤ ꯑꯥꯔꯊ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯑꯣꯏꯍꯜꯂꯤꯕꯁꯤ ꯃꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯟꯊꯨꯡ ꯊꯝꯕ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯄꯤ꯫ ꯊꯕꯛ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯗꯨꯗ ꯐꯪꯂꯤꯕ ꯃꯥꯏ ꯄꯥꯛꯄꯗꯨ ꯃꯅꯨꯡ ꯏꯍꯣ ꯍꯣꯕ ꯄꯣꯠꯅꯤ, ꯑꯥꯔꯊ ꯂꯩꯇꯕꯅꯤ꯫ ꯕꯤꯜ ꯀꯣꯁꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯏ ꯄꯥꯛꯄ ꯐꯪꯅꯕꯒꯤ ꯄꯥꯝꯕꯩꯗꯨꯗꯤ ꯑꯩ ꯈꯪꯗꯦ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯥꯏ ꯄꯥꯛꯇꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕ ꯄꯣꯠ ꯑꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯔꯨꯕ ꯑꯗꯨꯅꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯏ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯌꯥꯕꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯀꯧꯕ ꯌꯥꯗꯦ꯫ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯌꯥꯕꯤꯕ, ꯊꯥꯒꯠꯄꯤꯕꯗ ꯑꯩꯅ ꯄꯥꯝꯖꯗꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯈꯔ ꯂꯩ꯫ ꯁꯛ ꯍꯥꯎꯇꯕ ꯃꯤꯁꯤꯡꯅ ꯊꯥꯒꯠꯄꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯄꯪꯕ ꯃꯤꯅ ꯆꯩꯕꯤꯔꯛꯄ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯗꯤ ꯄꯥꯝꯖꯩ꯫ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜ, ꯄꯥꯝꯖꯕ ꯑꯁꯥ, ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯇꯤꯈꯠꯇꯨꯅ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯍꯨꯃꯥꯡ ꯇꯥꯕ ꯍꯥꯏꯕ ꯊꯧꯑꯣꯡꯁꯤ ꯑꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯐꯕ ꯅꯣꯡꯗꯝꯕꯅ ꯁꯥꯐꯣꯡꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤ꯫ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯍꯥꯏꯈ꯭ꯔꯤꯕꯁꯤꯒꯤ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯤ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯩ꯫ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯐꯪꯕꯗ ꯃꯥꯏ ꯄꯥꯛꯄꯅꯤ, ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯐꯪꯂꯤꯕ ꯄꯣꯠ ꯑꯗꯨ ꯄꯥꯝꯖꯕꯗꯨ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯍꯤꯡꯕ ꯈꯛꯇꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯦ, ꯄꯣꯠ ꯃꯌꯥꯝ ꯑꯃꯅꯤ꯫ ꯁꯣꯛꯄꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧ, ꯈꯪꯉꯨ꯫ ꯆꯨꯝꯅ ꯌꯦꯡꯕꯗꯒꯤ ꯈꯔ ꯍꯦꯟꯖꯤꯟꯅ ꯌꯦꯡꯉꯨ, ꯃꯅꯨꯡ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯈꯔ ꯍꯦꯟꯅ ꯇꯧꯁꯤꯜꯂꯨ, ꯂꯨꯞꯁꯤꯜꯂꯨ꯫ ꯆꯨꯝꯅ ꯇꯥꯕꯗꯒꯤ ꯈꯔ ꯍꯦꯟꯖꯤꯜꯂꯨ, ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎ꯫ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯗꯒꯤ ꯈꯔ ꯍꯦꯟꯖꯤꯜꯂꯨ, ꯈꯪꯉꯨ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯦꯜꯗ ꯈꯨꯔꯧ ꯊꯥꯡꯕ ꯄꯣꯠꯁꯛꯁꯤꯡ ꯇꯁꯦꯡꯅ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯚꯥꯞꯅ ꯁꯥꯕ ꯑꯣꯏꯕ꯫ ꯏꯁꯥꯒꯤ ꯅꯥꯄꯜ, ꯃꯥꯏꯊꯤꯒꯅꯤ, ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯕ꯫ ꯏꯁꯥꯒꯤ ꯏꯒꯨꯟ ꯈꯪꯗꯕ, ꯄꯔꯤꯡ ꯆꯨꯝꯅ ꯌꯥꯠꯄ, ꯄꯥꯟꯗꯝ ꯂꯩꯇꯕ, ꯄꯨꯟꯁꯤ ꯃꯑꯣꯡꯗ ꯍꯣꯡꯂꯛꯄ꯫ ꯍꯣꯏꯁꯥꯡꯅꯕ, ꯑꯂꯦ ꯖꯥꯂꯦ ꯇꯧꯕ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯥꯏꯇ ꯂꯨꯝꯕ, ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯋꯥꯐꯝ, ꯊꯕꯛꯇ ꯋꯥꯈꯜ ꯊꯤꯡꯖꯤꯟꯕ ꯉꯝꯗꯕ, ꯋꯥꯈꯜ ꯃꯐꯥꯡꯅꯕ, ꯆꯃꯝꯅꯕ, ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯎꯔꯛꯇꯕ, ꯏꯊꯟꯅꯇ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯍꯦꯟꯅ ꯊꯕꯛ ꯇꯧꯕ, ꯇꯧꯒꯅꯤ ꯉꯝꯒꯅꯤ ꯍꯦꯟꯅ ꯍꯥꯏꯃꯟꯕ, ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ, ꯇ꯭ꯔꯦꯅꯤꯡ ꯋꯥꯠꯂꯛꯄ, ꯊꯕꯛ ꯇꯧꯕꯗ ꯇꯥꯟꯁꯤꯟꯕ ꯋꯥꯠꯄ, ꯊꯕꯛꯀꯤ ꯑꯍꯥꯟ ꯑꯀꯣꯟ ꯈꯪꯗꯕ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯔꯣꯝꯗ ꯅꯝꯂꯞ ꯂꯩꯕ꯫ ꯊꯕꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯉꯝꯕꯔꯣꯝꯗ ꯉꯝꯂꯞ ꯑꯣꯏꯕ ꯐꯤꯚꯝꯗ ꯂꯩꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯊꯕꯛꯇꯨ ꯐꯖꯅ ꯃꯆꯨ ꯊꯣꯛꯄ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯑꯁꯣꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯑꯃ ꯑꯣꯏꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯇꯦ꯫ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯀꯔꯤꯃꯠꯇ ꯁꯣꯏꯗ꯭ꯔꯕ ꯑꯃ ꯑꯣꯏꯅꯅꯕ ꯇꯥꯟꯕ ꯍꯥꯏꯕꯗꯨꯗꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕ, ꯃꯁꯤꯡ ꯃꯁꯣꯟ ꯅꯥꯏꯕ, ꯋꯥꯈꯜ ꯂꯩꯅꯥ ꯂꯩꯕ ꯃꯤꯒꯤ ꯃꯑꯣꯡꯅꯤ꯫ ꯊꯕꯛ ꯑꯃꯕꯨ ꯐꯖꯅ ꯃꯆꯨ ꯊꯣꯛꯍꯟꯕ ꯍꯥꯏꯕꯗꯤ ꯑꯐꯕꯔꯣꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯍꯥꯏꯕꯅꯤ꯫ ꯃꯔꯝꯗꯤ ꯊꯕꯛ ꯑꯃ ꯃꯗꯨꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯇꯧꯕ ꯌꯥꯗꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯉꯝꯍꯟꯅꯕꯒꯤ ꯃꯆꯥꯛ ꯈꯖꯤꯛꯇꯅꯤ꯫ ꯁꯒꯣꯜ ꯂꯝꯖꯦꯟꯗ ꯃꯥꯏ ꯄꯥꯛꯂꯤꯕ ꯁꯒꯣꯜꯗꯨ ꯃꯥꯅ 5-1 ꯅꯠꯇ꯭ꯔꯒ 10-1ꯗ ꯊꯣꯏꯕ ꯌꯥꯏ꯫ ꯂꯝꯖꯦꯟ ꯊꯣꯏꯔꯤꯕ ꯁꯒꯣꯜꯗꯨꯅ ꯃꯥꯒ ꯆꯦꯟꯃꯤꯟꯅꯔꯤꯕ ꯁꯒꯣꯜꯁꯤꯡꯗꯨꯒꯤ ꯁꯔꯨꯛ 5 ꯅꯠꯇ꯭ꯔꯒ 10 ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯇꯁꯦꯡꯅꯃꯛꯇꯤ ꯃꯗꯨ ꯅꯠꯇꯦ꯫ ꯆꯦꯟꯃꯤꯟꯅꯔꯤꯕ ꯑꯇꯩꯗꯒꯤ ꯊꯣꯏꯔꯤꯕ ꯃꯥꯅ ꯈꯨꯖꯤꯟ ꯃꯐꯩ ꯑꯃ ꯃꯅꯥꯇꯣꯟꯒꯤ ꯁꯔꯨꯛ ꯑꯗꯨꯇꯃꯛ ꯍꯦꯟꯗꯨꯅ ꯊꯣꯏꯕ ꯌꯥꯏ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯥꯅ ꯐꯪꯂꯛꯄꯗꯗꯤ ꯑꯇꯩꯗꯨꯗꯒꯤ ꯃꯥꯅ ꯁꯔꯨꯛ 5 ꯅꯠꯇ꯭ꯔꯒ 10 ꯍꯦꯟꯅ ꯆꯥꯎꯅ ꯐꯪꯒꯅꯤ꯫ ꯃꯗꯨꯕꯨ ꯑꯆꯨꯝꯕ ꯊꯕꯛ ꯀꯧꯕ ꯌꯥꯕ꯭ꯔꯥ? ꯃꯗꯨ ꯀꯅꯥꯅꯁꯨ ꯊꯧꯁꯥꯗꯦ꯫ ꯋꯥꯐꯝꯗꯨ ꯊꯣꯏꯅ ꯃꯔꯨ ꯑꯣꯏꯕ ꯑꯣꯏꯅ ꯂꯧꯅꯗꯦ꯫ ꯁꯥꯟꯅꯅꯕꯒꯤ ꯅꯤꯌꯝ ꯀꯥꯡꯂꯣꯟꯗꯤ ꯃꯁꯤꯅꯤ: ꯊꯣꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯠꯊꯩ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯊꯕꯛꯇꯁꯨ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯠꯊꯩ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏ ꯄꯥꯛꯍꯧꯗ꯭ꯔꯕ ꯃꯤꯁꯤꯡꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯒꯠꯅ ꯃꯈꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯃꯥꯏ ꯄꯥꯛꯂꯤꯕꯁꯤꯡꯗꯨꯅ ꯐꯕ ꯍꯦꯜꯂꯤꯕꯁꯤ ꯁꯝꯅꯥ ꯃꯐꯩ ꯑꯃꯈꯛꯇꯒꯤ ꯆꯥꯡ ꯑꯣꯏꯕ ꯌꯥꯏ꯫
ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯅꯥ ꯐꯪꯂꯛꯄꯗꯗꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯆꯥꯎꯅ ꯐꯪꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤ ꯃꯥꯏꯀꯩ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯆꯥꯗ 1,000 ꯍꯦꯟꯅ ꯐꯒꯠꯍꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ 1,000ꯒꯤ ꯃꯇꯥꯡꯗ ꯆꯥꯗ ꯑꯃꯈꯛꯇꯪ ꯐꯒꯠꯍꯟꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯕꯗꯗꯤ ꯑꯔꯥꯏꯕ ꯑꯣꯏꯗꯦ꯫ ꯃꯗꯨ ꯑꯣꯏꯕ ꯉꯝꯂꯕ ꯀꯥꯟꯗꯗꯤ ꯊꯕꯛ ꯉꯝꯕ ꯃꯥꯏꯄꯥꯛꯄꯔꯣꯝꯗ ꯅꯝꯂꯞ ꯂꯩꯕ ꯍꯥꯏꯔꯤꯕꯁꯤ꯫ B.C. ꯐꯣꯔꯕꯦꯁꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯈꯤꯕ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯃꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯗꯨ ꯐꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯂꯧ ꯄꯂꯧꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯕꯁꯤꯗꯤ ꯏꯇꯤꯍꯥꯁꯅ ꯎꯠꯇꯨꯅ ꯇꯥꯛꯂꯤ꯫ ꯃꯈꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕ ꯄꯣꯠꯇꯨꯅ ꯃꯈꯣꯏꯕꯨ ꯅꯤꯡꯍꯟꯅꯕ ꯇꯧꯔꯛꯄꯗ ꯃꯗꯨ ꯃꯈꯣꯏꯅ ꯌꯥꯈꯤꯗꯦ꯫ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯆꯥꯡꯌꯦꯡ ꯀꯌꯥꯁꯤ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯖꯣꯏ ꯑꯣꯏ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯕꯛꯇꯨ ꯀꯔꯝꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯏ꯫ ꯍꯣꯠꯅꯕ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯄ ꯂꯥꯛꯇꯦ꯫ ꯇꯤꯟꯅ ꯀꯨꯔꯥꯛ ꯑꯣꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯣꯖꯥ ꯑꯃꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯥꯛꯄꯤꯔꯤ꯫ ꯃꯥꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯄꯨꯡ 2ꯔꯣꯝꯒꯤ ꯃꯅꯨꯡꯗ ꯇꯤꯜ ꯑꯁꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯨꯝ ꯃꯅꯨꯡꯁꯤꯗꯒꯤ ꯀꯨꯔꯥꯛ ꯑꯣꯟꯗꯨꯅ ꯊꯣꯛꯂꯛꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯕꯗꯨꯗ ꯀꯨꯔꯥꯛ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣꯏ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯉꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯑꯣꯖꯥꯅ ꯍꯥꯏꯔꯝꯕꯗꯨ ꯊꯣꯛꯂꯔꯦ꯫ ꯀꯨꯔꯥꯛꯇꯨꯅ ꯇꯤꯜ ꯃꯍꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯋꯥꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯑꯣꯖꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯊꯑꯣꯏꯔꯨꯗꯅ ꯁꯥꯇ꯭ꯔ ꯑꯃꯅ ꯇꯤꯜ ꯑꯗꯨ ꯋꯥꯅ ꯍꯣꯠꯅꯕꯗꯨ ꯎꯔꯨꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯇꯨꯅ ꯃꯍꯨꯝꯗꯒꯤ ꯀꯨꯔꯥꯛ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯈꯜꯂꯨꯔꯦ꯫ ꯀꯨꯔꯥꯛꯇꯨꯕꯨ ꯇꯦꯡꯕꯥꯡꯕꯤꯕ ꯑꯣꯏꯅ ꯁꯥꯇ꯭ꯔꯗꯨꯅ ꯃꯍꯨꯝꯗꯨ ꯁꯦꯒꯥꯏꯕꯤꯔꯨꯔꯦ꯫ ꯃꯗꯨꯗꯒꯤ ꯇꯤꯜꯗꯨ ꯃꯍꯨꯝꯗꯒꯤ ꯊꯣꯛꯅꯕ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯅꯤꯡꯉꯥꯏ ꯊꯕꯛ ꯂꯩꯇ꯭ꯔꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯨꯔꯥꯛ ꯑꯣꯜꯂꯕ ꯇꯤꯜꯗꯨ ꯑꯗꯨꯝ ꯁꯤꯔꯦ꯫ ꯑꯣꯖꯥꯗꯨꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯋꯥꯔꯤ ꯄꯨꯝꯕ ꯁꯨꯒꯥꯏꯅ ꯇꯝꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯃꯗꯨ ꯇꯥꯔꯒ ꯃꯥꯅ ꯁꯥꯇ꯭ꯔꯗꯨꯗ ꯍꯥꯏꯔꯛꯏ, ꯇꯤꯜꯗꯨꯅ ꯃꯍꯨꯝ ꯃꯅꯨꯡꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗꯨ ꯆꯥꯎꯈꯠꯂꯛꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯁꯥ ꯁꯒꯜ ꯑꯅꯤꯗꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯏ꯫ ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕꯅꯤ꯫ ꯁꯥꯇ꯭ꯔꯗꯨꯅ ꯀꯨꯔꯥꯛꯇꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯕꯗꯨꯅ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯒꯗꯕ ꯊꯕꯛꯇꯨ ꯇꯧꯍꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯀꯨꯔꯥꯛꯇꯨ ꯃꯄꯥꯡꯒꯜ ꯁꯣꯟꯗꯨꯅ ꯁꯤꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯅꯤꯌꯝ ꯑꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯥꯟꯁꯤꯟꯁꯤ꯫ ꯀꯟꯅ ꯍꯣꯠꯅꯕ ꯌꯥꯎꯗꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯐꯕ ꯊꯕꯛꯀꯤ ꯐꯜ ꯑꯃꯠꯇ ꯄꯨꯟꯁꯤꯗ ꯂꯥꯛꯇꯦ꯫ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯅ ꯇꯧꯖꯔꯤꯕ ꯏꯆꯥꯁꯤꯡꯗꯨꯒꯤ ꯃꯥꯡꯅꯅꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯧꯒꯜꯂꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯀꯟꯅ ꯁꯨꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯒꯗꯕꯗꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯨ ꯇꯧꯍꯟꯕꯤꯗ꯭ꯔꯦ꯫ ꯃꯊꯪꯗ ꯇꯥꯕꯤꯔꯁꯤ ꯑꯄꯟꯕ ꯄꯤꯔꯤꯕ ꯄꯣꯠꯁꯤꯡ ꯅꯝꯍꯠꯇꯨꯅ ꯂꯥꯟꯊꯣꯛꯄ꯫ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯈꯨꯔꯧ ꯊꯥꯡꯕꯁꯤꯡ ꯊꯦꯡꯅꯗꯨꯅ ꯃꯗꯨꯕꯨ ꯅꯝꯊꯦꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛꯇ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯗ꯭ꯔꯤꯕ ꯃꯤꯁꯤꯡꯗꯒꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅ ꯍꯤꯡꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯂꯣꯏꯅ ꯂꯩ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯅꯤꯡꯍꯟꯅꯕ ꯋꯥꯈꯜ ꯄꯣꯛꯂꯛꯏ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯥꯡ ꯂꯥꯛꯏ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡ ꯁꯣꯟꯊꯍꯟꯕꯗꯤ ꯇꯧꯗꯦ꯫ ꯃꯗꯨ ꯑꯣꯏꯕꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯈꯥꯡ ꯀꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯪꯒ꯭ꯔꯦꯖꯤꯒꯤ ꯄꯥꯎꯔꯧ ꯑꯃ ꯂꯩ, ꯃꯕꯨꯛ ꯇꯞꯄ ꯈꯨꯗꯣꯡꯊꯤꯕ ꯂꯩꯇꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗꯗꯤ ꯍꯩꯁꯤꯡꯕ ꯍꯤꯔꯣꯏ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅ꯫ ꯊꯕꯛ ꯑꯃ ꯃꯗꯨ ꯇꯧꯕ ꯉꯝꯕ ꯑꯔꯥꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅꯃꯛ ꯑꯔꯨꯕ ꯄꯣꯠ ꯑꯣꯏꯔꯝꯃꯤ꯫ ꯑꯔꯨꯕ ꯐꯤꯚꯝ ꯁꯃꯁ꯭ꯌꯥꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯃꯥꯏꯊꯤꯔꯤꯕ ꯃꯤꯁꯤꯡ ꯈꯛꯇꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯂꯤ ꯑꯃꯁꯨꯡ ꯊꯕꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯏ꯫ ꯑꯥꯏꯠꯁ ꯔꯣꯖ ꯄꯦꯔꯠꯅ ꯍꯥꯏꯔꯝꯃꯤ, ꯃꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏꯅ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯧꯔꯤꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯗꯨ ꯊꯥꯗꯣꯛꯏ꯫ ꯊꯕꯛꯇꯨ ꯇꯧꯊꯣꯛꯂꯤꯕꯗꯨ ꯉꯝꯒꯗꯧꯔꯤꯕ ꯈꯨꯗꯝ ꯑꯅꯤꯒꯨꯝꯕ ꯆꯥꯡ ꯄꯨꯕꯗ ꯉꯥꯏꯔꯕ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯁꯥꯟꯅꯕꯗꯨ ꯂꯣꯏꯒꯗꯕ ꯑꯔꯣꯏꯕ ꯃꯤꯅꯤꯠ ꯑꯗꯨꯗꯒꯤ ꯁꯥ ꯄꯥꯏꯒꯗꯕ ꯈꯨꯗꯨꯞ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯨꯗꯅꯤ꯫ ꯀꯔꯤ ꯄꯥꯟꯗꯝꯅ ꯑꯣꯜꯂꯒ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯍꯥꯏ? ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯃ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯀꯦ ꯑꯃꯁꯨꯡ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯗꯨ ꯐꯪꯒꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯈꯪꯖꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯄꯥꯟꯗꯝ ꯂꯧꯅꯕꯒꯤ ꯅꯥꯞꯆꯩꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯅ
mai pakpagi sang ongadaba natte madugi mahutta phibamdu oiraknaba hotnabada namthektuna lanthengnakiba athingba pal khurau singdugi sang masingduna ongadabani mi atopana suriba thausu maongdu nataba amaga aikhoina suraga maduna aikhoigi punsida mai pakpa oihannabagi maram oide madugi mahutta aikhoigi leizariba sakti hai singbadu yauna natraga yaudana haujiki thabaktuda sizinaba maongduna aikhoigi punsigi mai pakpa purai mai paklaba misingna hidanaribasi masa mathandagini ataiga natte makhoina masagi hanagi thaungamdaba sang adudagi hena fagathalli amasung leptuna asum fagathanduna lei punsida nahakna wangna kakhatpa ngamlibagi thaktu yenglaga nahakki mai pakpagi nab laugadaba natte madugi mahutta nahakna khudi thiba matamda amuk haugattuna kyarak hanna changsinba ngammi haibagi masingdu yenglaga haigani masidagi turabasu haugattuna changsinba ngambagi pangal thauna adurani mai pakpu ohelibasi mai pakhibasingi wari punamak sauna mai thiba phangkhibagi warisu adum sagonana chatle mai thiba haibasina mai paknabagi asoba lambini IBM gi miyoi Tom Watson senior na asumna hairami nahakna karigumba mai pakpu oininglabadi nahakki mai thibagi sangdu saruk ani hengathalo nahakna itihas parabadi thenagani mai pakpu oikibagi wari singsi sathina mai thiba nangkibagi warisu adum mayawi tawigumasung miyamnadi aduguma mi singdugi mai thiba phangkiba matang singdudadi mityeng thamnarudi miyamna unaribasi khwaidigi aroiba phal adukaktani amasung makhoina midubu maraibak pharaba mi oina lawi mahak matang sana maong chumna thabak soidana tawkiramgani asumna makhoina haine aphawa punsi wari ama nakhoida legi nupasi masagi sahi kungamathoi surakpada karbarda maithiki sahi kunganithoi subada ain sabagi mikhal lepada mai pakhide sahi kungamari subada karbar amuk hanna tawbada hingba ngamkhide masagi sahi kunga taruk subada magi nungsinazabri nupi sikhi sahi kunga taret subada singli naurigi sathiraba laina nakhi sahi kuntraga mani subada congress ai sabagi election leppada kakhide sahi nefuga taretta senate ki election da maithiki aduga masagi sahi yankaini thoi surakpada united states ki rashtrapati oina khanki hairiba nupasi atai kana natte Abraham Lincoln ni Lincoln bu nangna mai pakhraba mi ama kaugadra mahak mana hotnajaruba thabaktu thadoktuna selaklamba yabani ikaibana mamai thangatuna satpa ngamlamdaba yabani amasung magi hanagi sinpham ukilgi thabaktuda amuk hanjilamba yabani adubu Lincoln gi maphamdadi mai thiba nanglibadu panthung yaunaba satpada ngahak lambi koingaunabagum lawi magi satkadaba lambi khamkhiba oina thokhide kumza lisingmaga samapan taraga humdoida triod tube puthokhlamba nupa lide ferenspu Atlantic Mahasagar wangmalana miyoibagi khonjenbu yohankhiba ngammi haina aranba wafam haijinduna magi company na nattapa pambai sizinaduna miyambu scokes lehanaba tawre haina district attorney na magi mathakta maral sizilakhi miyam mamangda magi mingsat ikai phiruk khumhanki adubu mahakna puthoklakliba posaksi yaudana aikhoi kari oiramgani nahak haiba ngambra nukshittagi hena lumba khulai ama puthoktuna nongthakta paihannaba right brother na kanna hotnari haiba wafhamdu oithokpa yaba wara haina lisingmaga samapan ahumgi December gi tang 10 da phongkiba New York Times khabar gi editorial da irakhiba dugi matung seiwalama leiraga kiti hokta makhoigi aphawa paibagi thabakta right brother na pangthokki Colonel Sanders masagi sahi homfuga manga suraba matamda social security na magi sampati si amanba kodokotrak lauraba car amaga $100 haina lauthokki mahaki oiriba phibamduda khara fagatnaba karigumba khara honadaba yade haibasi mahak munna khangki
मागी ममाना थाइना थोंखिबा येनसागी अतावबा मथेल अहावबदु महाकना निंसिंगलक्तुना मदु थोंगलगा योननबा होटनरखि मागी पोतुगी ऑर्डर अमतंग फंगननबा माना युम मसिंग कया कया यामना चत्तुना हंखि नखोय खंगब्रा युमथोंग लिसिंग अमरोम चत्तुना मागी पोतु लेबिनबा हाइजरुबददी तुंगदा अहानबो ऑर्डर अमा फंगदुना योनबा हौखि अखोयगी मरक्तगी मी अयाम्बना अहुमलक तरारक सामरक थबक अमा होटनरुगदी माय पाक्ट्रबदी होटनबा याबा मखै कन्ना होटनरुबदा याद्रे हाइदुना थबक्तु थादोकलंबा गाक्तनी